Ngarang numidang form kiba Manipur cabinet ki mifamna WAREP kaya LOUKHRE LOINANA National Games SINGDA medal lawraktuna Manipur gi mingchat purakhraba sanaroi singda lenga ki thabak pinabagi matangda allocation tawbada ayaba pikhre ningsing bayai madudi numit kharani gi mamangda hauzik Uttarakhanda chathariba National Games sa saruk yaba chatringai mamangda pangthokiba National Games SINGDA medal lawrakraba sanaroi singna lenga ki thabak pigani haina lauthokraga hauzik fawa thabak pidana leibagi mayokta Khongjang sangsin kiba laikhrabani ngarangi cabinet mifam aduna makhata na Arjuna Awardee Roshibina Da Deputy Superintendent of Police DSP Sports ki fam Pibadasu Ayaba Pikhre Ngarang numidang form kiba Manipur cabinet ki mifam na WAREP kaya LOUKHRE LOINANA National Games SINGDA medal lawraktuna Manipur gi mingchat purakhraba sanaroi singda lenga ki thabak pinabagi matangda allocation tawbada ayaba pikhre ningsing bayai madudi numit kharani gi mamangda hauzik Uttarakhanda chathariba National Games sa saruk yaba chatringai mamangda pangthokiba National Games SINGDA medal lawrakraba sanaroi singna lenga ki thabak pigani haina lauthokraga hauzik fawa thabak pidana leibagi mayokta Khongjang sangsin kiba laikhrabani ngarangi cabinet mifam aduna makhata na Arjuna Awardee Roshibina Da Deputy Superintendent of Police DSP Sports ki fam Pibadasu Ayaba Pikhre